ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯄꯣꯛꯁꯤꯗ 18 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯗꯥꯏꯔꯤꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯗ꯭ꯔꯤꯉꯩ ꯐꯣꯇꯣ ꯑꯦꯜꯕꯝꯗꯣ ꯍꯥꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯐꯣꯇꯣ ꯉꯥꯛꯇꯅꯤ ꯑꯦꯜꯕꯝꯗꯨꯗ ꯌꯥꯎꯔꯝꯃꯤꯕꯗꯣ꯫ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕ ꯐꯣꯇꯣꯗꯨꯒꯤ ꯃꯅꯤꯡꯗ ꯃꯌꯦꯛ ꯈꯔ ꯏꯔꯝꯃꯤ꯫ ꯏꯔꯝꯃꯤꯕ ꯃꯌꯦꯛ ꯈꯔꯗꯨꯗꯤ I'm still here꯫ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯐꯣꯇꯣꯗꯨ ꯎꯕꯗ ꯋꯥꯈꯜꯗꯨ ꯆꯃꯝꯅꯔꯤ꯫ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ꯫ ꯗꯥꯏꯔꯤ ꯑꯃ ꯌꯥꯎꯔꯤꯗꯣ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯍꯥꯡꯗꯣꯛꯁꯤ ꯀꯗꯥꯏ ꯍꯥꯡꯗꯣꯛꯂꯣꯏꯁꯤ ꯀꯗꯥꯏ ꯅꯤꯡꯖꯤꯡ ꯃꯪꯖꯤꯡ ꯇꯧꯔꯤ꯫ ꯐꯣꯇꯣ ꯑꯦꯜꯕꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯕꯗ ꯀꯣꯚꯔꯗꯨꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯚꯤꯛꯇꯔꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯗꯥꯏꯔꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯐꯥꯛꯇꯣꯛꯏ꯫ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗꯅ ꯑꯁꯨꯝꯅ ꯊꯥꯔꯤ: Nothing changes if nothing changes꯫ ꯑꯅꯤꯁꯨꯕ ꯂꯩꯃꯥꯏꯗꯅ ꯑꯃꯨꯛ First time introducing my crush꯫ ꯑꯍꯨꯝꯁꯨꯕ ꯂꯩꯃꯥꯏꯗ She's simple and calm꯫ ꯃꯔꯤꯁꯨꯕ ꯂꯩꯃꯥꯏꯗꯅ ꯑꯃꯨꯛ My forever꯫ ꯃꯉꯥꯁꯨꯕ ꯂꯩꯃꯥꯏꯗ Always and forever꯫ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯒꯤ ꯂꯩꯃꯥꯏꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ: 15 February 2016, the first day. Why is it so hard to have a simple conversation with you? Yes, I know her name. It's Laijinglimbi. It's kinda sweet. Her accent and her name switch perfectly. ꯃꯁꯤꯒꯤ ꯃꯈꯥ ꯑꯣꯏꯅ ꯚꯤꯛꯇꯔꯅ ꯂꯥꯏꯖꯤꯡꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯟꯖꯩ ꯍꯥꯏꯕꯗꯨ ꯃꯊꯪ ꯑꯣꯏꯅ ꯏꯔꯤ꯫ ꯃꯔꯛꯀꯤ ꯆꯦꯅꯥ ꯈꯔꯗ ꯆꯦꯗꯨ ꯆꯣꯠꯈꯤꯕꯒꯤ ꯗꯥꯛꯐꯝꯁꯨ ꯇꯥꯔꯤ꯫ ꯗꯥꯛꯐꯝꯗꯨꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯚꯤꯛꯇꯔ ꯗꯥꯏꯔꯤꯗꯨ ꯏꯕꯗ ꯈꯔ ꯀꯞꯈ꯭ꯔꯦ ꯍꯥꯏꯕꯗꯨ꯫ ꯂꯥꯏꯖꯤꯡꯒꯤ ꯐꯣꯟꯗꯨ ꯉꯁꯥꯏ ꯃꯈꯩ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯊꯥꯟꯗꯨꯅ ꯄꯥꯕꯅꯤ꯫ ꯕꯦꯇ꯭ꯔꯤꯁꯨ ꯂꯣꯏꯕꯅ ꯃꯩꯉꯥꯟꯗꯨ ꯃꯨꯠꯈꯤꯗꯨꯅ ꯐꯣꯟ ꯑꯣꯐ ꯇꯥꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯃꯝ ꯑꯉꯥꯟꯁꯨ ꯁꯦꯠꯅꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯑꯃꯝꯕꯕꯨ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯈꯔ ꯉꯥꯟꯕ ꯍꯧꯔꯛꯄ ꯑꯣꯏꯕꯅ ꯂꯥꯏꯖꯤꯡꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥ ꯆꯪꯁꯤꯜꯂꯒ ꯊꯣꯡꯅꯥꯎꯗꯨ ꯈꯔ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯂꯤꯕ ꯃꯉꯥꯜꯗꯨꯒꯤ ꯃꯇꯦꯡꯅ ꯗꯥꯏꯔꯤꯗꯨ ꯑꯗꯨꯛ ꯄꯥꯏ꯫ Yes, she called me by my name. The happiest day of my life. ꯑꯇꯩ ꯏꯔꯝꯂꯤꯕ ꯋꯥꯔꯣꯜ ꯈꯔꯗꯨ ꯄꯥꯔꯨꯕꯗ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯚꯤꯛꯇꯔꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ ꯍꯥꯏꯕꯗꯨ ꯈꯪꯂꯤ꯫ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯄꯥꯔꯨꯗ꯭ꯔꯤ, ꯄꯥꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯂꯩꯃꯥꯏꯗꯨꯗ ꯀꯔꯤ ꯋꯥꯍꯩ ꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯂꯃꯥꯏꯗꯨ ꯐꯥꯛꯇꯣꯛꯅꯕꯒꯤ ꯊꯧꯅꯥꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯇ꯭ꯔꯤ꯫ ꯗꯥꯏꯔꯤꯁꯨ ꯄꯕꯠ ꯈꯨꯝꯖꯤꯜꯂꯒ ꯐꯣꯟꯗꯨꯒ ꯄꯥꯋꯔ ꯕꯦꯡꯛꯇꯨꯒ ꯂꯧꯔꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯔꯖ ꯇꯧꯁꯤꯜꯂꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ꯫ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ ꯆꯥꯔꯖ ꯇꯧꯅ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯂꯒ ꯚꯤꯛꯇꯔꯗ ꯀꯣꯜ ꯇꯧꯏ꯫ Good morning. ꯀꯩ ꯍꯥꯏꯒꯦ? ꯍꯧꯒꯠꯂꯕꯣ? ꯍꯧꯒꯠꯂꯦ, ꯋꯥꯀꯤꯡ ꯍꯜꯂꯛꯏꯅꯦ꯫ ꯆꯤꯟꯕ꯭ꯔꯣ? ꯆꯤꯟꯗꯦ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ꯫ ꯉꯁꯤ ꯁꯪꯒꯗ꯭ꯔꯣ? ꯄꯨꯡ ꯀꯌꯥꯗꯅꯣ? ꯍꯣꯜꯗꯦꯁꯤꯃ꯫ ꯁꯪꯅꯤꯌꯦ, ꯀꯩ ꯂꯩꯔꯒꯦ? ꯂꯣꯀꯦꯁꯟ ꯑꯃ ꯋꯥꯆꯞꯇ ꯁꯦꯌꯔ ꯇꯧꯔꯛꯀꯦ꯫ ꯃꯐꯝꯗꯨꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2:30 ꯆꯞ ꯆꯥꯅ ꯂꯥꯛꯑꯣ꯫ ꯉꯟꯕꯁꯨ ꯌꯥꯔꯣꯏ, ꯊꯦꯡꯕꯁꯨ ꯌꯥꯔꯣꯏ, ꯆꯞ ꯆꯥꯅ꯫ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯀꯩ ꯂꯩꯒꯦ? ꯍꯣꯔꯦꯟ ꯈꯪꯒꯅꯤ꯫ ꯍꯣꯏ, ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯉꯥꯏꯈꯨꯋꯣ, ꯃꯩ ꯂꯥꯛꯇꯤꯌꯦ, ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯤ꯫ ꯍꯣꯏ, ꯊꯝꯃꯦ ꯑꯗꯨꯗꯤ꯫ ꯂꯣꯀꯦꯁꯟꯗꯣ ꯀꯥꯎꯅꯤꯀꯣ? ꯍꯣꯏ꯫ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯊꯟꯇ ꯈꯜꯂꯤ꯫ ꯀꯌꯥꯝ ꯋꯥꯔꯝꯅꯤ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯒꯤ ꯊꯃꯣꯏꯅ ꯀꯃꯥꯏꯅ ꯈꯪꯂꯝꯒꯅꯤ? ꯂꯥꯏꯖꯤꯡꯂꯦꯝꯕꯤ, ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯁꯤ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯅꯁꯥꯒꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯅꯪꯒ ꯃꯣꯏꯒꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯁꯥꯒꯤ ꯃꯐꯝꯗ ꯅꯁꯥꯒꯤ ꯃꯁꯛ ꯈꯪꯅ ꯂꯩ꯫ ꯀꯠꯊꯣꯛꯄ ꯇꯝꯃꯨ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯈꯜꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯀꯞꯇꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯅꯁꯥꯅ ꯊꯣꯛꯍꯟꯕ ꯑꯋꯥꯕꯗꯤ ꯅꯁꯥꯅ ꯊꯟꯇꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯗ
ꯆꯩꯈꯤꯡ ꯄꯤꯕ ꯍꯧꯅꯗꯦ꯫ ꯂꯩꯖꯤꯡ ꯂꯦꯝꯕꯤꯗꯨ ꯅꯣꯡ ꯄꯨꯔꯥ ꯉꯟꯐꯥꯠꯇ꯭ꯔꯕꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯕꯗꯨꯗ ꯃꯃꯥꯗꯨ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯇꯣꯟ, ꯏꯆꯥ ꯀꯩꯗꯧꯔꯦ?" "ꯑꯁ ꯏꯃꯥ, ꯌꯥꯍꯧ ꯉꯟꯕꯩ ꯑꯗꯨꯃꯥꯏ ꯏꯀꯥꯏꯕ ꯄꯤꯅꯕ꯭ꯔꯣ?" ꯃꯃꯥꯗꯨ ꯅꯣꯛꯂꯗꯨꯅ "ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯔꯨꯔꯣꯅꯦ ꯅꯪꯕꯣ." "ꯍꯣꯏ ꯏꯃꯥ, ꯕ꯭ꯔꯁ ꯇꯧꯊꯣꯛꯎꯔꯣ, ꯏꯔꯨꯁꯨ ꯂꯨꯔꯣꯀꯣ, ꯑꯩ ꯆꯥ ꯂꯣꯜꯂꯛꯑꯒꯦꯀꯣ." ꯑꯁꯨꯝꯅ ꯃꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯃꯆꯥꯅ ꯆꯥ ꯂꯣꯜꯂꯤꯉꯩꯗ ꯆꯪꯂꯛꯂꯒ, "ꯏꯕꯥꯅꯤꯈꯛ ꯊꯛꯄꯩꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ." "ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯈꯤꯅꯤ ꯏꯃꯥ, ꯃꯥꯏ ꯁꯔꯨꯛꯁꯨ ꯌꯥꯎꯔꯤꯅꯤ." "ꯀꯅꯥꯕꯣ?" "ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯈꯪꯂꯅꯤ." ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟ ꯂꯣꯝꯗ ꯍꯣꯔꯟ ꯀꯟꯅ ꯈꯣꯡꯗꯨꯅ ꯒꯦꯠ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯣꯔꯟꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯂꯩꯖꯤꯡ ꯂꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒꯦꯠꯇꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ, ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯅꯕ ꯍꯥꯏꯅ꯫ ꯃꯄꯥꯟꯗ ꯂꯩꯔꯝꯂꯤꯕ ꯒꯥꯔꯤꯗꯨꯁꯨ ꯊꯧꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯁꯨꯃꯥꯡ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯎꯔꯨꯝ ꯇꯥꯐꯝ ꯑꯃꯗ ꯈꯥꯝꯃꯤ꯫ "ꯏꯆꯦ, ꯆꯪꯉꯛꯑꯣ." ꯚꯦꯔꯣꯅꯤꯀꯥꯁꯨ ꯀꯨꯝꯊꯔꯛꯑꯒ ꯅꯣꯛꯇꯨꯅ, "ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯊꯣꯡꯕ ꯍꯧꯒꯠꯂꯝꯃꯤ ꯏꯆꯦ, ꯂꯥꯛꯑꯣ ꯆꯪꯁꯤ." "ꯁꯦ, ꯏꯃꯥꯁꯨ ꯄꯨꯂꯞ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯉꯥ ꯑꯣꯏꯅ ꯂꯩꯔꯛꯑꯕꯅꯤ." "ꯑꯁ ꯏꯆꯦ, ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ, ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯑꯩꯒꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯣꯛꯏꯁꯤꯗꯤ, ꯑꯁꯤꯗꯩ ꯑꯃ ꯀꯣꯛ ꯐꯥꯔꯒ ꯌꯥꯕꯁꯤꯕꯨ, ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯡꯃ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ." "ꯑꯩꯅꯁꯨ ꯆꯥꯛ ꯆꯥꯁꯦꯅ ꯀꯧꯔꯒ ꯏꯆꯦꯅ ꯀꯩꯗꯧꯕ ꯂꯩꯔꯛꯏꯅꯣ?" "ꯑꯩꯅ ꯑꯃꯨꯛ ꯀꯧꯔꯀꯥꯟꯗ ꯅꯪ ꯑꯃꯨꯛ ꯄꯨꯔꯛ ꯇꯥꯔꯦꯗꯅ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯊꯣꯛꯂꯛꯇꯨꯅ, "ꯑꯍꯩꯃ, ꯑꯩꯗꯤ ꯑꯃꯁꯤꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯈꯤꯕꯁꯤꯗ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯏꯕꯦꯝꯃ ꯑꯣꯏꯔꯦ, ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ. ꯉꯁꯥꯏꯗꯒꯤ ꯅꯅꯥꯎ ꯅꯨꯄꯤꯅꯅꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯁꯤꯟ ꯂꯥꯡꯗꯅ ꯂꯩꯔꯝꯃꯅꯤ, ꯋꯥꯏꯒ ꯇꯩꯗꯅ. ꯏꯃꯥꯁꯨ ꯉꯛꯑꯕꯅꯤ ꯃꯥꯅꯒ ꯌꯥꯍꯧ ꯉꯜꯂꯝꯕꯁꯦ." ꯚꯦꯔꯣꯅꯤꯀꯥꯗꯨ ꯅꯣꯛꯇꯨꯅ, "ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯂꯦꯝꯕꯤ." ꯂꯩꯖꯤꯡ ꯂꯦꯝꯕꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯗꯣꯡ ꯍꯦꯛꯇ ꯈꯨꯝꯗꯣꯛꯂꯛꯏ, "ꯑꯦꯁ, ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯩꯅꯦ ꯏꯆꯦ ꯌꯥꯍꯧ ꯉꯜꯂꯤꯁꯦ, ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯝꯈꯤꯔꯣꯏꯉꯣ." ꯂꯩꯖꯤꯡꯒꯤ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯄ ꯄꯥꯎꯈꯨꯝꯗꯨꯗ ꯚꯦꯔꯣꯅꯤꯀꯥꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯂꯩꯖꯤꯡꯒꯤ ꯃꯈꯨꯠꯇꯨ ꯁꯝꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯑꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯗ ꯂꯩꯖꯤꯡꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯃꯤ꯫ "ꯏꯆꯦ, ꯐꯝꯃꯝꯃꯨꯀꯣ, ꯁꯦ, ꯐꯅꯦꯛ ꯁꯦꯝꯗꯣꯛꯀꯦꯔꯥ? ꯅꯠꯇ꯭ꯔꯒ ꯈꯪꯒ꯭ꯔꯥꯎꯁꯨ ꯂꯩꯌꯦ, ꯈꯪꯒ꯭ꯔꯥꯎ ꯑꯣꯏꯅ ꯁꯦꯠꯀꯦꯔꯥ? ꯁꯦ, ꯁꯤꯗꯩ ꯑꯃ ꯈꯜꯂꯝꯃꯣ, ꯑꯩ ꯆꯥ ꯂꯧꯔꯨꯒꯦ, ꯏꯆꯦ ꯂꯥꯛꯑꯒ ꯊꯛꯃꯤꯟꯅꯒꯦꯅ ꯉꯥꯏꯔꯤꯅꯤ." "ꯍꯣꯏ ꯍꯣꯏ, ꯂꯧꯔꯨꯔꯣ ꯆꯣ." ꯂꯩꯖꯤꯡꯗꯨ ꯊꯣꯛꯈꯤꯕꯒ ꯚꯦꯔꯣꯅꯤꯀꯥꯗꯣ ꯂꯩꯖꯤꯡꯅ ꯄꯤꯔꯝꯕ ꯐꯅꯦꯛ ꯃꯌꯥꯝꯗꯨꯗꯒꯤ ꯑꯃ ꯈꯜꯂꯒ ꯁꯦꯠꯂꯤ, ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯂꯛꯄ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯊꯨꯞꯆꯤꯜꯂꯒ ꯃꯆꯤ ꯑꯃꯗ ꯊꯝꯃꯤ꯫ ꯂꯩꯖꯤꯡꯁꯨ ꯆꯥ ꯄꯨꯔꯗꯨꯅ ꯆꯪꯂꯛꯏ, ꯃꯈꯨꯠꯇꯁꯨ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯄꯥꯏꯔꯛꯏ꯫ ꯚꯦꯔꯣꯅꯤꯀꯥ ꯍꯧꯒꯠꯇꯨꯅ ꯂꯩꯖꯤꯡꯗꯒꯤ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔꯒ ꯄꯥꯏꯕꯤ꯫ "ꯏꯆꯦ, ꯏꯔꯣꯟꯕ ꯑꯃ ꯇꯧꯁꯦ, ꯀꯩ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯦ? ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯁꯤꯔꯥ?" "ꯏꯌꯥꯗ ꯌꯥꯏꯗ, ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃ." "ꯆꯥꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯛꯇꯣꯛꯑꯒ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯔꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯊꯕꯛ ꯑꯃ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯣꯏꯅꯤ." "ꯀꯥꯏꯗ?" "ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯦ, ꯍꯣꯔꯦꯟ ꯍꯥꯏꯗꯣꯏꯅꯤ." "ꯍꯧꯖꯤꯛ ꯍꯥꯏꯔꯁꯨ ꯍꯣꯔꯦꯟ ꯍꯥꯏꯔꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ?" "ꯃꯥꯟꯅꯗꯦ, ꯍꯧꯖꯤꯛꯇꯤ ꯆꯠꯍꯜꯂꯒ ꯍꯣꯔꯦꯟ ꯍꯥꯏꯕꯗꯨꯅ ꯃꯒꯨꯟ ꯂꯩꯗꯣꯏꯅꯤ." "ꯏꯁ, ꯌꯥꯝ ꯁꯤꯡꯉꯤꯀꯣ." "ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ." ꯂꯩꯖꯤꯡꯗꯣ ꯚꯦꯔꯣꯗ ꯑꯃꯨꯛ ꯌꯦꯡꯉꯒ, "ꯏꯆꯦ, ꯆꯣꯀ꯭ꯂꯦꯠ ꯆꯥꯒꯦꯔꯥ? ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯂꯩꯌꯦ, ꯆꯥꯕ ꯉꯝꯗꯗꯅ. ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯨ ꯅꯠꯇꯕꯅꯤꯅ ꯀꯅꯥꯝꯁꯨ ꯆꯥꯕꯤꯗꯦ. ꯑꯩꯗꯤ ꯆꯣꯀ꯭ꯂꯦꯠꯁꯦ ꯀꯌꯥ ꯄꯥꯝꯗꯤꯌꯦ, ꯗꯗꯥ ꯁꯥꯌꯟꯕꯅ ꯂꯩꯔꯛꯄꯅꯤ." ꯚꯦꯔꯣꯅꯤꯀꯥꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯕꯗꯣ ꯃꯩꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯔꯝꯕ ꯁꯛꯐꯝ ꯑꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈꯤ, ꯈꯪꯃꯛ ꯃꯛꯁꯤꯜꯂꯛꯏ ꯂꯩꯖꯤꯡ ꯂꯦꯝꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ꯫ "ꯏꯆꯦ, ꯏꯃꯥꯅ ꯉꯥ ꯊꯣꯡꯍꯧꯔꯤ, ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ. ꯑꯩ ꯏꯔꯣꯟꯕ ꯐꯠ ꯀꯥꯝꯈꯠꯂꯝꯃꯒ ꯆꯪꯉꯛꯀꯦ, ꯐꯝꯃꯝꯃꯨꯀꯣ, ꯑꯩ ꯉꯥꯏꯔꯝꯃꯣ, ꯋꯥꯔꯤ ꯁꯥꯁꯦꯕ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ." ꯚꯦꯔꯣꯅꯤꯀꯥꯗꯣ ꯂꯩꯖꯤꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯏꯜꯂꯤ꯫ ꯃꯥꯅ ꯄꯨꯊꯣꯛꯂꯝꯕ ꯆꯣꯀ꯭ꯂꯦꯠꯇꯨꯁꯨ ꯃꯀꯨ ꯈꯣꯛꯂꯒ ꯈꯔ ꯆꯥꯕ ꯍꯧꯏ꯫ ꯂꯩꯖꯤꯡꯁꯨ ꯆꯪꯂꯛꯇꯕꯗꯨꯗ ꯚꯦꯔꯣꯅꯤꯀꯥꯗꯣ ꯉꯥꯏꯍꯥꯛ ꯎꯏꯊꯣꯛꯏ, ꯑꯍꯤꯡꯁꯨ ꯇꯨꯝꯗꯕꯅ꯫ ꯚꯦꯔꯣꯅꯤꯀꯥ, ꯂꯩꯖꯤꯡꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯔꯝꯅ ꯆꯥꯛ ꯀꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯉꯛꯐꯝ ꯊꯣꯛꯏ, ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ
Tasengba asengbadi ngarang thangnaba ahingdo nupi animuktu tumba yaramde. Veronica do laijingna magi message halaktabaduda yam nungaijadaba phaujaki. Maram asina ahing nongyaini haiba khanthaba tawrudana laijingda call tawi. Laijing sutumamdriba oibana call do dumak paikhalai. Nupiduna phone paikhalakpagi tanja lauraga wa lotningdaduna sayonba mabanige wari pumba Veronica na laijinggi mafamda loina lithoki. Adu tanatana anido numitugi ahingda kuina wari sanaki. Phajana amok sakhang makhangna se haijaduna laijing lembina nungsina chakaubani Verobu. Veronica so ngantana soidana lakani haibagi achetpa thajabadu thambiraki. Wari sanaba loiraduna tumthanabagi damak tumba themlagi khalakpa tanjadudani laijing lembida sayonbagi message lakibado. Adugi matungdana Victor gi diary paba. Aduga amok Victor ga wari sabaduni. Asumna nupi anido chak chaba loirakpada pung 12 muk tare. Anido phamongda hiptuna pothari. Laijing do Veronica da asum hairi. Iche se akhang yangkale. Kaige. Sum. Chak chaba to obanina nangna haini haibado hairudana. Yade. Haran pung amama kaida Kakching Garden de lao. Nangdi. Ai sila kani. Ibani chatminabadi kai kai ba. Ai de hausin ha lere chatlani. Ai hana chatlamage ba koi che. Ai ga chatmin kraso yai hai ba. Kai lagi Kakching Garden da. Kai nom yang handai ni. Adu arrange tawai ni. Ai han chatlam gi hairi se. Ki jai ko. Kino. Ibani khak na draw. Mani che. Ibani khak chatbabu amuk tongan chatna doiba. Hoi mi. Kaino mi nangna yenghandu duba. Horen khangani. Iche da kainom pidoi ni. Aima adu hairaga ikaw bu akoi ingol changu sila oje. Ai ansang happy ge ba. Ngai ko ye chak tuk ta ngai ri ngak potha ki se ba. Pung ta singrani tawbani. Iche potharama ai ke keno khara pat thaloki. Asuna laijing lembi tu thokre. Tanjadu da Victor gi call lai. Veronica do laijing gi phone do makhutta pairaga thoklai. Aduga laijing bu thirai. Inkholom da changakpada mayai oirapna leiriba pukhri macha do hek urure. Maduda chaduna leiriba nga mayam du ubada Veronica do khangaudana nokthorai. Aduga machin du da soli. Aya yengmon thokna nungairida nga singse. Asi hairaga magi phone do da nga singduna sanaribado photo khara video khara namjeli. Manak nakpada hauba napi khara so thatlaga pukhri du da thadaduna nga macha singdo lakna boy kai boy tawri. Laijing so kari no khara heklaga makhutta thumok ama pairaga Veronica gi manakta changlaklaga. Iche. How ai nangi nga sing se yengamini. Yam chawrabani ngo. Khara ma so shikre. Sei nangi phone amala ambani. Ando bi bathoklakpani. Aduga gauri ni nga se ubada. Kanhagi oisana. Victor haibra ama. Laijing phone do lauraga amuka dial fat tawsili. Kai chatluino phone paidri de ba. Inkhola changubani kai leirage. Sum torokpa yadro. Aina pung haigri tudi. Adu mamangda phone torokpadi yadaba aina. Hoi. Ngan basu yadaba. Theng basu yadaba. Hoi mi. Adu kai kino khangninge ba. Adu ni hangai se. Adu mamangdadi ai thabak leiba. Kai thabak. Horen khangani. Ai thamage ko thengkhrani. Hoi. Phone do thamkibaga Veronica na hangai. Namana bro. Mani ji. Nangdi nga macha singse ubada yam ngai jaramni. Wakhal yam ngai bani. Bui basi ji. Thamada machinja ki paisa gadi keham chatle. Kaisu changde dei ji. Yon thok doiro nga singse daga. Yon basi yawi ji. Jana bo ina so yok pana ina. Asigi nabi jabi mabuk kara kang basai ai gini ko. Ai ji yam chawra kini watli. Kai chawba ma ichi gi pini. Tutu ingole ai na thaki ba nabi ni mana chari se nungsidra. Laijing du no e. Veronica amo ising siyam lo ye noi pukri se. Ising gi de waramara.
ꯋꯥꯗꯤ ꯏꯆꯦ ꯑꯗꯣ ꯃꯔꯛꯇ ꯂꯩꯔꯒ ꯁꯤꯟꯕꯁꯨ ꯌꯥꯎꯋꯤ ꯅꯨꯡꯉꯥꯏꯖꯩꯅꯤꯗ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯕꯁꯦ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯆꯦ ꯆꯪꯉꯁꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯍꯣꯏ ꯅꯣꯏ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩꯈꯣꯏꯅꯦꯒ ꯁꯅꯥ ꯂꯧꯅꯤꯅ ꯆꯠꯈꯤ ꯑꯣ ꯀꯌꯥꯝ ꯂꯥꯞꯀꯦ ꯃꯐꯝ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯁꯤ ꯍꯥꯞꯆꯤꯜꯂꯣ ꯒꯥꯔꯤꯗ ꯕꯦꯔꯣꯅꯤꯀꯥꯁꯨ ꯂꯥꯏꯖꯤꯡꯅ ꯌꯣꯝꯗꯨꯅ ꯄꯤꯔꯛꯂꯤꯕ ꯑꯦꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯍꯥꯞꯄꯤꯔꯦ ꯅꯪꯅ ꯆꯥꯛꯁꯨ ꯄꯤꯖꯔꯦ ꯉꯥ ꯑꯃꯁꯨ ꯑꯩꯅ ꯔꯤꯖꯔꯞ ꯇꯧꯁꯤꯜꯂꯝꯃꯤ ꯃꯊꯪꯗꯗꯤ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯑꯅꯤ ꯀꯩꯒꯤꯅꯣ ꯏꯆꯦ ꯏꯆꯦꯅꯁꯨ ꯉꯁꯥꯏ ꯉꯥꯁꯨ ꯑꯆꯥꯄꯣꯠꯁꯨ ꯃꯌꯥꯝ ꯂꯩꯔꯛꯏꯗꯨꯗꯤ ꯆꯍꯤ ꯑꯩꯅ ꯍꯟꯖꯔꯁꯨ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯕꯗꯤ ꯑꯩꯉꯣꯟꯗꯩꯅ ꯌꯥꯝ ꯍꯦꯟ ꯆꯠꯅꯤꯡꯉꯣ ꯇꯥꯅꯤꯡꯗꯦꯕ ꯏꯆꯦꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯂꯥꯏꯖꯤꯡꯅ ꯃꯇꯝꯁꯦ ꯑꯝꯇ ꯈꯪꯍꯧꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯪꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯈꯛ ꯃꯥꯟꯗ꯭ꯔꯥ ꯆꯍꯤ 2 ꯂꯣꯏꯔꯛꯀꯗꯧꯔꯦ ꯃꯊꯪ ꯆꯍꯤꯗꯒꯗꯤ ꯂꯣꯏꯔꯅꯤ ꯏꯆꯦ ꯊꯕꯛ ꯐꯪꯕꯁꯨ ꯈꯨꯋꯥꯁꯤꯒ ꯇꯨ ꯋꯥ ꯉꯥꯡꯕꯒꯁꯦ ꯄꯨꯔꯥ ꯑꯍꯟ ꯂꯥꯏꯖꯤꯡ ꯍꯧꯒꯠꯂꯒ ꯏꯆꯦ ꯊꯣꯛꯑꯁꯦ ꯏꯆꯦꯁꯨ ꯂꯥꯛꯑꯣ ꯑꯩꯅ ꯊꯣꯛꯄ ꯂꯥꯛꯀꯦꯕꯀꯣ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯍꯥꯏꯔꯒ ꯌꯥꯔꯣꯏ ꯃꯤ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦꯀꯣ ꯑꯗꯨꯒ ꯊꯣꯛꯑꯁꯦ ꯍꯣꯏ ꯏꯆꯦ ꯄꯨꯡ 1:30 ꯍꯥꯏꯕꯅꯤꯅ ꯑꯩ ꯊꯕꯛ ꯃꯐꯝꯗ ꯆꯪꯍꯟꯈꯤꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯆꯥꯄꯣꯠ ꯂꯩꯔꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ ꯕꯦꯔꯣꯅꯤꯀꯥꯗꯣ ꯃꯥꯒꯤ ꯒꯥꯔꯤꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯅ ꯂꯥꯏꯟꯒꯤ ꯒꯥꯔꯤ ꯑꯃꯗ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯥꯅ ꯍꯥꯏꯈꯤꯕ ꯃꯐꯝꯗꯨꯗ ꯌꯧꯔꯦ ꯁꯥꯌꯣꯟꯕꯁꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯥꯌꯣꯟꯕꯁꯨ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯎꯕꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯂꯦꯝꯕꯤ ꯃꯤ ꯌꯥꯝ ꯂꯩ ꯑꯁ꯭ꯋꯥꯏ ꯆꯪꯁꯤ ꯆꯥꯛꯀ ꯆꯥꯔꯛꯑꯕ ꯅꯪꯕꯣ ꯍꯣꯏ ꯑꯩꯗꯤ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯤꯌꯦ ꯄꯨꯔꯛꯑꯅꯤꯌꯦ ꯑꯆꯥꯄꯣꯠꯇꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯁꯥꯌꯣꯟꯕꯗꯨ ꯋꯥ ꯉꯥꯡꯗꯦ ꯂꯥꯏꯖꯤꯡꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯗꯨꯅ ꯂꯩ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯄꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯋꯥꯔꯤ ꯍꯧꯔꯛꯏ ꯇꯥꯕ꯭ꯔꯣ ꯍꯣꯏ ꯇꯥꯏꯌꯦ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯀꯌꯥꯝ ꯀꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯦꯝꯕꯤ ꯑꯩꯁꯦ ꯅꯐꯝꯗ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯂꯦꯝꯕꯤ ꯑꯩ ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯗꯦ ꯑꯋꯥꯕꯁꯨ ꯎꯕꯤꯗꯦ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯑꯩ ꯎꯏꯌꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯁꯥꯎꯗꯦ ꯑꯩꯅ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣ ꯑꯩ ꯀꯩꯗꯧꯒꯦ ꯋꯥꯍꯪꯗꯣ ꯑꯩꯉꯣꯟꯗ ꯍꯪꯒꯗꯕ ꯅꯠꯇꯦ ꯑꯩ ꯊꯥꯖꯗꯕ꯭ꯔꯣ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯏꯐꯝꯗꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯌꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯉꯍꯥꯟꯈꯩ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯦꯝꯕꯤ ꯑꯩ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯇꯧꯊꯣꯔꯛꯄ ꯏꯋꯣꯡ ꯏꯇꯧꯗꯒꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯐꯥꯎ ꯈꯪꯗꯕ꯭ꯔꯣ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯇꯥꯅꯤꯡꯉꯤ ꯀꯩ ꯈꯜꯂꯒꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯂꯛꯏꯗꯨꯕꯣ ꯂꯦꯝꯕꯤ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨ ꯍꯥꯏꯒꯅꯣ ꯀꯩꯒꯤꯅꯣ ꯅꯨꯡꯁꯤꯗꯅ ꯂꯦꯝꯕꯤ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯒꯗ꯭ꯔꯣ ꯆꯝꯊꯣꯛꯅꯒꯗ꯭ꯔꯣ ꯍꯣꯠꯅꯅꯤꯌꯦ ꯑꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯑꯩ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯅꯪꯕꯨ ꯊꯥꯖꯩꯌꯦ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤꯅꯦ ꯅꯪ ꯀꯩꯗꯧꯔꯛꯀꯅꯤ ꯀꯣꯏꯔꯣꯏ ꯅꯪ ꯁꯨꯀꯣꯏ ꯀꯣꯏꯔꯨꯏꯌꯦ ꯀꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯀꯩꯗꯧꯅꯤ ꯍꯥꯏꯔꯛꯑꯣ ꯅꯨꯄꯥꯗꯣ ꯐꯨꯅꯤ ꯑꯩꯉꯣꯟꯗꯗꯤ ꯀꯩꯗꯧꯅꯤ ꯐꯥꯔꯒ ꯂꯧꯅꯤ ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯑꯁ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦꯃꯤ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯊꯥꯖꯕ꯭ꯔꯣ ꯊꯥꯖꯩꯌꯦ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯐꯥꯗꯣꯔꯦ ꯆꯍꯤꯁꯨ ꯐꯥꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯁꯦ ꯑꯩ ꯊꯥꯖꯩ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅꯅꯣ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣ ꯅꯪꯅ ꯑꯩꯒꯤ ꯌꯥꯝ ꯈꯟꯕꯤ ꯑꯩ ꯌꯥꯝꯁꯨ ꯐꯩ ꯑꯩ ꯌꯥꯝꯁꯨ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤ ꯑꯗꯨꯅ ꯂꯣꯏꯔꯕꯣ ꯂꯦꯝꯕꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯅꯣ
ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯩꯕꯨ ꯑꯁꯨꯛ ꯍꯥꯛꯅ ꯊꯥꯖꯕ ꯉꯝꯃꯒ ꯆꯍꯤ 5 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯑꯕ ꯏꯆꯦ ꯕꯦꯔꯣꯅꯤꯀꯥꯅ ꯀꯩꯒꯤ ꯊꯥꯖꯗ꯭ꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯏꯆꯦꯗꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯗꯨꯅꯁꯨ ꯅꯕꯥꯅꯤ ꯀꯅꯥꯅ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯕ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯆꯝꯅ ꯅꯨꯡꯁꯤꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯂꯦꯝꯕꯦ, ꯑꯩꯁꯦ ꯅꯨꯄꯤꯅꯤ, ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯑꯩ ꯈꯪꯉꯤ꯫ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯌꯥꯝ ꯏꯀꯥꯏꯖꯩ꯫ ꯁꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯋꯥ ꯂꯣꯏꯁꯤꯜꯂꯝꯗꯕꯗꯒꯤ ꯊꯣꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯃꯒ ꯋꯥ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯉꯩ ꯑꯃꯃꯨꯛ ꯄ꯭ꯔꯞ ꯀꯣꯏꯁꯤꯟꯒꯦ ꯈꯜꯂꯤꯗꯣ ꯅꯨꯄꯥ ꯅꯣꯏꯁꯦ ꯅꯥꯝꯃ ꯍꯥꯡꯕ ꯁꯨꯡꯌꯥ ꯌꯥꯗꯕ꯭ꯔꯣ? ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯝꯃꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ꯫ ꯑꯩꯅ ꯈꯪꯉꯛꯑꯒ ꯀꯩ ꯐꯥꯎꯅꯤ ꯍꯥꯏꯕ ꯅꯪ ꯍꯥꯟꯅ ꯈꯤꯇꯪ ꯐꯥꯎꯕ ꯈꯟꯊꯗꯕ꯭ꯔꯣ? ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯃꯟꯕꯩ, ꯅꯪ ꯌꯥꯝ ꯈꯟꯖꯕꯩ ꯑꯩꯉꯣꯟꯗꯩ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯒ ꯎꯅꯅꯤꯡꯕꯒꯤꯗꯃꯛ, ꯅꯪꯒ ꯆꯝꯊꯣꯛꯅꯅꯤꯡꯕꯒꯤꯗꯃꯛ ꯏꯆꯦꯅ ꯍꯣꯠꯅꯈꯤꯕ ꯀꯌꯥꯗꯣ ꯃꯥꯏ ꯄꯥꯛꯇꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯏꯆꯦꯅ ꯍꯥꯏꯖꯔꯤꯗꯣ ꯃꯥ ꯀꯌꯥꯝ ꯏꯀꯥꯏꯔꯝꯅꯤ, ꯀꯩ ꯈꯜꯂꯝꯅꯤ? ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤ, ꯅꯨꯄꯤꯗꯤ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯐꯥꯎ ꯀꯩꯝꯇ ꯈꯟꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯣ ꯀꯩꯒꯨꯝꯕ ꯑꯩꯅ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯕꯗꯤ ꯏꯆꯦꯒꯤ ꯃꯇꯧꯗꯣ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯇꯝꯗꯨꯅ ꯏꯀꯥꯏꯕ ꯄꯤꯕ ꯐꯥꯎꯕ ꯌꯥꯔꯝꯗ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯂꯧꯔꯁꯦ ꯑꯩꯁꯦ, ꯑꯗꯨꯒ ꯏꯆꯦꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯅ ꯂꯧꯔꯁꯦ, ꯑꯗꯨꯒ ꯀꯣꯟꯅ ꯏꯆꯦꯒꯤ ꯃꯔꯥꯜꯁꯦ ꯀꯩꯝꯇ ꯂꯩꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯉꯛꯑꯦꯅ ꯂꯧꯔꯁꯦ꯫ ꯅꯪ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯅꯤ? ꯑꯩꯒꯤ ꯍꯥꯟꯅ ꯈꯟꯒꯗ꯭ꯔꯥ, ꯃꯥꯒꯤ ꯍꯥꯟꯅ ꯈꯟꯒꯗ꯭ꯔꯥ? ꯏꯆꯦꯒꯤ ꯋꯥꯔꯤ ꯈꯪꯂꯕ ꯃꯇꯨꯡꯗꯗꯤ ꯅꯪ ꯏꯆꯦꯁꯦ ꯍꯥꯟꯅꯒꯨꯝ ꯈꯔ ꯈꯔ ꯅꯨꯡꯁꯤꯔꯛꯑꯃꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯈꯜꯂꯛꯄ꯭ꯔꯥ? ꯈꯜꯂꯦ, ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯅ ꯀꯗꯥꯏꯗ? ꯅꯪ ꯀꯩꯗꯧꯅꯦ? ꯂꯨꯗ꯭ꯔꯥ? ꯅꯨꯡꯁꯤꯕꯁꯦ ꯌꯥꯝ ꯇꯔꯥꯏ ꯇꯔꯥꯏꯕ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯑꯃ ꯑꯣꯏꯔꯝꯕ꯭ꯔꯣ? ꯑꯣꯏꯗꯦ ꯅꯠꯇ꯭ꯔꯣ? ꯏꯆꯦꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯔꯝꯅꯤ ꯈꯜꯂꯣ꯫ ꯏꯆꯦꯅꯁꯨ ꯀꯨꯏꯅ ꯈꯪꯂꯛꯂꯤꯕ ꯃꯩꯆꯥꯛ, ꯄꯨꯔꯛꯂꯤꯕ ꯄꯣꯠꯂꯨꯝꯁꯦ ꯅꯪꯅ ꯄꯨꯕ ꯉꯝꯒꯗ꯭ꯔꯣ? ꯍꯧꯖꯤꯛ ꯏꯆꯦꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯃꯤꯕꯣ? ꯂꯦꯝꯕꯦ, ꯗꯗꯥ ꯋꯥ ꯍꯥꯏꯒꯦ, ꯄꯨꯝꯅꯃꯛꯁꯦ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯗꯒꯤꯅꯤ꯫ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯗꯒꯤꯅꯤ ꯈꯪꯉꯛꯄꯗ ꯀꯩ ꯐꯥꯎꯒꯦ? ꯅꯤꯡꯉꯝꯃꯛꯇꯕ꯭ꯔꯥ? ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯔꯧꯖꯕ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯤꯡꯉꯤꯕꯣ? ꯊꯣꯛꯍꯜꯂꯣꯏꯌꯦ, ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ꯫ ꯂꯩꯖꯤꯡꯗꯨ ꯁꯧꯔꯪꯅꯕ ꯋꯥꯍꯩꯁꯤꯡꯅ ꯑꯃꯨꯛꯁꯨ ꯃꯃꯥꯡ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯦ, ꯑꯗꯣ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯜꯂꯛꯀꯅꯨ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯂꯩꯖꯤꯡ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯁꯣꯛꯍꯜꯂꯔꯣꯏꯌꯦ ꯂꯦꯝꯕꯤ꯫ ꯏꯆꯦꯕꯨ ꯄꯨꯔꯒ ꯆꯠꯄꯤꯔꯣ, ꯏꯆꯦꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯇꯟꯖꯥꯗꯨꯗ ꯕꯦꯔꯣꯅꯤꯀꯥꯁꯨ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯒ, ꯂꯦꯝꯕꯦ, ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯅꯨꯡꯉꯥꯏꯅꯗꯕꯁꯦ ꯁꯥꯌꯣꯟꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯨ꯫ ꯏꯆꯦꯕꯨ ꯆꯤꯡꯅꯕ꯭ꯔꯣ? ꯂꯩꯖꯤꯡ ꯀꯞꯄꯒ, ꯏꯆꯦ, ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯀꯔꯤꯝꯇ ꯊꯤꯒꯠꯍꯧꯗꯕꯒꯤꯅꯤ ꯁꯣꯏꯔꯤꯁꯦ꯫ ꯂꯦꯝꯕꯦ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯕꯦꯔꯣꯅꯤꯀꯥꯅ ꯑꯃꯨꯛ, ꯂꯦꯝꯕꯦ, ꯏꯆꯦꯅ ꯁꯣꯏꯕꯅꯤ꯫ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯈꯛ ꯃꯥꯒꯤ ꯃꯐꯝꯗ ꯈꯪꯍꯟꯅꯤꯡꯕꯗꯒꯤꯅꯤ꯫ ꯏꯆꯦꯅ ꯃꯇꯥꯡ ꯆꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ? ꯅꯁꯥꯗ ꯇꯩꯁꯤꯟꯒꯅꯨ ꯂꯦꯝꯕꯤ, ꯅꯪ ꯂꯥꯟꯗꯤ꯫ ꯂꯥꯜꯂꯦ ꯏꯆꯦ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯒꯤ ꯑꯁꯣꯏꯕ ꯌꯥꯝ ꯂꯩꯌꯦ꯫ ꯅꯪ ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯂꯦꯝꯕꯦ, ꯀꯞꯀꯅꯨ꯫ ꯏꯆꯦ ꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯋꯥꯗꯤꯌꯦ, ꯑꯩ ꯋꯥꯗꯤꯌꯦ꯫ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯏꯆꯦ, ꯑꯩ ꯅꯨꯄꯤꯅꯦ, ꯏꯆꯦꯒꯤ ꯑꯋꯥꯕ ꯑꯩ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯑꯗꯨꯕꯣꯕ, ꯅꯪ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ꯫ ꯗꯗꯥ, ꯏꯆꯦꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯕꯦꯔꯣꯅꯤꯀꯥꯒ ꯁꯥꯌꯣꯟꯕꯒꯗꯣ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ, ꯂꯦꯝꯕꯦ, ꯏꯆꯦ, ꯇꯤꯡꯈꯪ ꯑꯃꯅ ꯌꯨꯔꯗꯤ ꯇꯤꯡꯈꯪ ꯑꯃꯅ ꯍꯟꯕ ꯇꯥꯕꯅꯦ꯫ ꯑꯗꯨꯕꯨ ꯇꯤꯡꯈꯪꯅ ꯌꯨꯗꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤꯗꯣ ꯆꯦꯛꯁꯤꯟꯅ ꯃꯤꯠꯅ ꯁꯤꯡꯅ ꯆꯠꯂꯝꯂꯕꯗꯤ ꯇꯤꯡꯈꯪꯗꯨꯅ ꯌꯨꯔꯝꯗꯕꯁꯨ ꯌꯥꯏ, ꯆꯩꯅꯥ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯇꯤꯡꯈꯪꯅ ꯌꯨꯕꯁꯨ ꯑꯅꯥꯕꯅꯦ ꯏꯆꯦ꯫ ꯏꯆꯦꯒꯤ ꯍꯛꯆꯥꯡꯗ ꯌꯨꯗꯨꯅ ꯍꯦꯛ ꯆꯩꯅꯥ ꯄꯤꯔꯤꯕ ꯇꯤꯡꯈꯪꯗꯣ
ꯑꯩ ꯑꯣꯏꯕ ꯄꯥꯝꯗꯦ ꯏꯆꯦ. ꯑꯩ ꯏꯆꯦꯒꯤ ꯄꯨꯟꯁꯤꯗ ꯐꯪꯖꯒꯗꯕ ꯅꯨꯡꯉꯥꯏꯕꯁꯤꯡꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯟꯕ ꯄꯥꯝꯗꯦ ꯏꯆꯦ. ꯂꯦꯝꯕꯤ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯍꯧꯕꯗꯒꯤ ꯂꯣꯏ ꯁꯣꯏꯕꯅꯦ. ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯩꯅꯧꯋꯣ. ꯁꯥꯌꯣꯟꯕ, ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ. ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯑꯅꯤꯅ ꯎꯠꯂꯦ ꯉꯁꯤꯗꯤ. ꯑꯩꯅ ꯇꯧꯕꯅ ꯆꯨꯝꯃꯦ ꯈꯜꯂꯨꯕ, ꯋꯥꯈꯜ ꯊꯦꯜꯂꯨꯕꯒꯤꯅꯤ. ꯗꯗꯥ, ꯏꯆꯦꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ. ꯂꯦꯝꯕꯤ, ꯋꯥꯍꯩꯗꯣ ꯑꯩꯅ ꯁꯥꯌꯣꯟꯕꯗ ꯍꯥꯏꯖꯗꯨꯅ ꯅꯪꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ. ꯑꯩꯅ ꯁꯤꯟꯅꯒꯗꯕꯅꯤ. ꯅꯠꯇꯦ ꯏꯆꯦ, ꯑꯩꯅ ꯁꯤꯟꯅꯒꯗꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯌꯣꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯆꯦꯁꯦ ꯂꯧꯁꯤꯟꯕꯤꯌꯨ. ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ. ꯏꯆꯦꯕꯨ ꯋꯥꯍꯟꯕꯤꯒꯅꯨ. ꯂꯩꯖꯤꯡ, ꯅꯪ ꯁꯥꯌꯣꯟꯕꯕꯨ ꯀꯥꯎꯕ ꯉꯝꯃꯗ꯭ꯔꯣ? ꯉꯝꯒꯅꯤ. ꯃꯁꯤꯗꯤ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯊꯦꯡꯅꯍꯟꯕꯗꯨꯅ ꯑꯩꯉꯣꯟꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯝꯕꯒꯨꯝꯕꯅꯤ. ꯏꯆꯦ, ꯗꯗꯥꯒ ꯑꯩꯒ ꯊꯦꯡꯅꯕꯗꯤ ꯑꯇꯩꯒꯤ ꯅꯠꯇꯦ. ꯏꯆꯦꯒꯨꯝꯕ ꯑꯐꯕꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯃꯕꯨ ꯏꯆꯦ ꯑꯣꯏꯅ ꯐꯪꯖꯅꯕꯒꯤꯅꯤ. ꯂꯦꯝꯕꯤ, ꯑꯁꯤ ꯍꯥꯏꯔꯒ ꯚꯦꯔꯣꯅꯤꯀꯥꯗꯣ ꯂꯦꯝꯕꯤꯕꯨ ꯍꯥꯏꯐꯦꯠ ꯀꯣꯜꯂꯤ. ꯏꯆꯦꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯣꯏꯗꯅ ꯌꯥꯕꯤꯒꯅꯤ. ꯂꯦꯝꯕꯤ, ꯏꯆꯦꯅ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯤꯌꯦ. ꯂꯩꯖꯤꯡꯅ, ꯏꯆꯦ, ꯑꯩ ꯋꯥꯏꯒꯦ. ꯑꯗꯣ ꯑꯩꯅ ꯋꯥꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯤꯌꯦ. ꯏꯆꯦꯅ ꯋꯥꯕꯅ ꯍꯦꯜꯂꯝꯒꯅꯤꯌꯦ. ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯏꯆꯦꯅ ꯋꯥꯕꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯌꯧꯔꯣꯏ. ꯏꯆꯦꯅ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯦ ꯋꯥꯕ. ꯂꯦꯝꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯆꯦꯗ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯏꯆꯦ, ꯃꯁꯤꯅ ꯏꯆꯦꯒꯤꯁꯨ, ꯗꯗꯥꯒꯤꯁꯨ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕꯅꯤ. ꯃꯁꯤꯅ ꯀꯥꯏꯔꯨꯔꯕ ꯊꯃꯣꯏꯁꯤꯡꯁꯨ ꯌꯦꯡꯅꯤꯡꯍꯣꯜꯍꯟꯕ ꯉꯝꯒꯅꯤ. ꯂꯃꯥꯡꯅꯔꯝꯕꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯄꯟꯊꯨꯡꯐꯝ ꯈꯪꯂꯅꯤ. ꯏꯆꯦ, ꯑꯩ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ. ꯅꯪꯅ ꯏꯆꯦꯗ ꯄꯥꯡꯕꯤꯔꯤꯕ ꯏꯇꯦꯡꯁꯦ ꯁꯤꯗꯤ ꯍꯦꯟꯃꯜꯂꯦ. ꯏꯆꯦ ꯏꯀꯥꯏꯔꯛꯏ. ꯗꯗꯥ, ꯏꯆꯦꯁꯤ ꯄꯨꯗꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯏꯆꯦꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ. ꯍꯥꯟꯅꯒꯨꯝ ꯇꯤꯡꯈꯪꯒꯤ ꯂꯝꯕꯤꯗ ꯅꯩꯊꯨꯝ ꯆꯠꯍꯟꯕꯤꯔꯅꯨ. ꯍꯧꯖꯤꯛꯇꯤ ꯗꯗꯥꯒ ꯊꯦꯡꯅꯔꯕꯅꯤꯅ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯏꯆꯦꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯠꯄꯤꯌꯨ. ꯁꯥꯌꯣꯟꯕ ꯇꯨꯃꯤꯟ ꯂꯩ. ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯀꯅꯥꯒꯤꯗꯃꯛ ꯂꯦꯞꯇꯨꯅ ꯄꯥꯝꯕꯣꯝ ꯇꯤꯡꯁꯤꯒꯦ ꯈꯪꯗ꯭ꯔꯦ. ꯀꯅꯥꯅ ꯂꯥꯟꯕꯅꯣ, ꯀꯅꯥꯅ ꯆꯨꯝꯕꯅꯣ ꯈꯪꯗ꯭ꯔꯦ. ꯂꯩꯖꯤꯡ ꯂꯦꯝꯕꯤꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯁꯨ ꯑꯆꯨꯝꯕ, ꯑꯁꯦꯡꯕ, ꯑꯐꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ. ꯂꯩꯖꯤꯡꯗ ꯑꯃꯨꯛ ꯌꯦꯡ, ꯚꯦꯔꯣꯅꯤꯀꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯏ. ꯂꯩꯖꯤꯡ ꯂꯦꯝꯕꯤ, ꯏꯆꯦꯕꯨ ꯂꯧꯁꯤꯟꯕꯤꯌꯨ. ꯏꯆꯦ ꯂꯧꯁꯤꯟꯗ꯭ꯔꯤꯈꯩ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯕꯤꯔꯛꯀꯅꯨ. ꯂꯩꯖꯤꯡ. ꯇꯟꯖꯥꯗꯨꯗ ꯂꯩꯖꯤꯡ ꯂꯦꯝꯕꯤꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ.